Houkhiba tang tarahumdoida thokkhiba Chingarel gi thaudokta Imphal East District Police na Phajinkhiba Naha taruk adu Ngasi belda Thadokkhinaba court na ruling Pikhre haina tongan ba IPC section singi makada Phajinkhiba Naha taruk adu Ngasi ayuk special judge NIAW tonen maitena belda lising kuntra thihalaba matung Thadokkhinaba ruling takhibane Makoi taruk belda Thadokkhinaba ruling Pikhre aduga mari lenana joint coordinating committee khwairamban ima kaithalgi co convener yumnam ibeyai mana paumi singda hai icha taruk ngasi belda Thadokkhinaba NIA ge special judge na ruling takhiba adu thagatningai ni amadi makata na khul ngakliba icha sing amuk hana faba tawbiganu khul ngakliba icha singi mama mapa oiba singi thamoida wariba ase lengak asina khangadabani amadi amuk hana icha amata faba yaroi khul ngakliba icha sing fabagi mahutta kuki lalhoba singna maitei singda bom kapshinduna landarakliba ase oina yengsin biyo haina mahakna makatana phongdokhe Pung ani adaida moigi result moigi piraiba PR board tauraga thadok pase sigi rai se tarak padagi akhoi ngasi sajiwa jail dagi laaga sigi SP gi jaga sidaisa SP ngairaga soi tauraga puthokani haidana ima sing amadi moigi imung manunggi mama mapa sing amadi Manipur miam yauna Houkhiba ihaudo adugi makha tarak poina akhoi ngasi jeisi taujabari ngasi mak Isa taruk to thado arni haidana hauji soi tawbagi manungda lainari aduga masina maram oiraga ina karigumba khara ta haijaning badi isa singseng asi thadok pirak pasi yamna laibak padana honorable judge na Manipur pajamiam ge awaba amadi mama singsigi thamoi gi maisak mayam do kohon bi base yamna thagatsari amadi matungda isa singse amugana ne kun ngakpagi adugi adagi haidana tawriba awaba saina mayam se imungi mama mapa da natana Manipur paja miyamgi thamoi de phawriba saitheng mayam se Manipur government amu hana phawon bilano kuki terrorist sing dina thadarak pa bom amadi nongmai singdom moi government na punamak ngakpiro haibase aina ngasi ektonin pinmi ai haijari